इदुनिंगथौगी पोस्टगी लखोचरके नागादा करेम कथाई थवई उसितना चैलेंज तौरुबा नागागी बॉर्डर लानसिलकले अखोई लाकले कापना सिलाओ हाइना सोशल मीडिया वीडियो थागतुना करेम नरुबा KNFMC जर्मन ग्रुप केडर अहुम नागा आर्म ग्रुप अमना ngarang फाख्रे एक्सचेंज डिमांड खरादी तौरकलगनी हाइरी बुंग कैथेलदगी सेल लाकपा अनि फारे पुलिस कंट्रोल रूम की चेरोल अमदा ngasi पुलिस ना कांगपुपी डिस्ट्रिक्ट की गामनोम सपरमैना PS ना कोलेबा मोनबुंग कैथेलदगी सेल लाकपा अनि फारे हाइरी फारबसिंगदी सपरमैनादगी काइखोचोन किपगेन कुंगमापन अमसों आसाम की करवी अंगलोंगदगी हौजिंगना कांगपुपीगी जांगनोम खुलद लैरबा काइसाई खोंसाई कुंगनी थोइनी हाइरी सोइबदगी लोइना बिहालुबदगी मसा मतोमता सीजख्रे कांग्रेस MP शक्ति सिन्हा गोयल की मचा थोकपा नेफ्यू यासराज सिन्हा गोयल ना सोइबदगी मा की रिवॉल्वर अदु कापथोरकपदा मा की लोइना बिदा पांदुना सीबदगी मसा मतोमता नोंमै अदुमकना कापसिनजदुना सीजख्रे हाइरी थौदोदु अहमदाबाद की बोदाक डेफ एरिया मखोगी युमदा ngarang numidang athengbada thokibani matai manau asi tha ani gi mamangda luhongkhibani yasraj sinha gi mama nadi kapthorakiba nongmai maru adu soibadagi kapthorakibani thawoina kapkibana te haiki adubu police na thaudo asi accident la natraga atamna tawkhibra haibadu sijinba hokre haidi na hanaba silakliba sida mitei amasung kuki gi ichol inaw singna pungning phathamina se bisorjin yamna pangdaba mawngda khu kunduna hatpiganu haina makhullo naduna haijaraba mioi amabu mioi bagi minungsi amata yawduna tamthina nongmaina kaptuna hatkhiba rishikantagi miyat asi khwaidagi wangba thakta condemn tawi asiguma ikhoibu changyeng tawbagi matam asida manipur miya maru oina mitei amasung kuki ichol singna ikhoi masalgi marakta hena ungkhanna amadi saunana basiliba santigi mayawta laiba yekna basingna ningba kaibagi mawong amagum tawrakliba asida ikhoi pungning phathamina se haina MLA thongam bisorjina manipur miyam da appeal tawrakli ngasi MLA thongam bisorjina press ta thadorakpa cherol amada naha oriba nupa amana khu kulaga makhut lonaraga mahakpu hatpi ganu haina haijaraba fawbada yamna tamthina point blank ta kap tuna hatpa asina tamthibagi chang adu hainingai leitre utpani thawong asi asengba terrorism gi thawong ni masidagi hena sathiba ama amuk leitri social media da thaduraki ba video aduda no peace no popular government haina threaten tawraga irakliba slogan adumakna mihat asi lautuna bani haina lawi मियाद असिना उनिंगलिबा असि मियाम द किहनबगी पाउजेल अमा पीदना स्टेट असिबु पैरालाइज तौहनबा अमदि फुरुपसिंगी मरक्ता हेना यंगचीना हनबा होनबनी लोइना मसिना डेमोक्रेसी की मरक्ता इमुनाय मुताना बसिनबनी लेखिद्रबा ऋषि कांतगी इमुंग मनुंगना नंगहौरिबा वाबसिदा माकसु थमोय सोना नुंगाइदबा फोंगदोगली ऋषि कांता मैतेनी अदुगा माकी लोइना बिना कुकी फुरुफ की मियोइनी थाजबगा लोइना मियोइबगी मिनुंगसिगा पुना हिंगमिनबगी खुदम अमा ओइरिबा इमुंग अमागी मथक्ता चथखिबा थवंग अदुमक लेखिद्रबा मियोइ अदु खक्तगी मथक्ता चथबा क्राइम नते मस्ती मणिपुर मियामगी अपामबगी मायोक्ता चथबा क्राइमनी असिगुम्बा चांगेंगी मतम असिदा कुकी अमसुंग मितेगी लैरिबा इचलनाव खुदिंगमना थौदो असिमा इखोय मसलगी मरक्ता हेना खतना हन्नबा अमदी नुंसीना हन्दनबा येंगनबा सिंगना चथरकपा थवंगनी हाइबा असि इखोय पुना खंगमिनसि येंगनबा सिंगना पामलिबा असिदा इखोयना माइ पाखन्दनबा होनमिनसि करिगुम्बा इखोय मसलगी मरक्ता लैरिबा मरी असि कायहनखिबा तारगदी मिहातपा सिंग अदुना माइ पाखिगनी इखोयना पुना लेमिनबा मतमदा मखोय अदुमक माइथीगनी हाइना सुमांगना फोंगदोरकली रेसके MLA सिंगना गवर्नर उनाबदा चेनरमगनी चिंगनबा सिंग खंगले हाइना फोंगदोरखरे कुकी मिलिटेंट चिंगनबा सिंगना चुराचानपुरदा मिहाथिना हातोक पीख्रबा मयांग नंबम ऋषिकांतगी JC अमसुंग MP डॉक्टर अंगमचा बिमोला कोइजम सोगुनु एसगी MLA कांगुजम रंजित अमसुंग खुंद्राकपम एसगी MLA थोकचोम लोकेश्वर नमियादसिगी मतंगदा लोक भवन ngasi numidang wairam governor ga unakre unaduna wari shanakhiba adu ऋषिकांत मिहातो चेनबा सिंगी मथक्ता लिखुलिबा हौरे चेनरमगनी चिंगनबा सिंग खंगले थौदो असिना अनौबा टर्निंग पॉइंट अमा ओहेनगनी हाइना गवर्नर गी माइकैदगी फोंगदोरकी हाइना MP बिमोलना पाउमी सिंगदा पाउदमख्रे गवर्नर गा उनरुरबा तुंगदा बिमोलना मखाताना हाइ मणिपुर थुगाइबा पांबा सिंगना मखोगी अपांबा फंगलरोइद्रा हाइबगी अकीबा लेरकपदगी तौगे याउन तौरगा वीडियो थादोरकपनी हंदक मणिपुरदा बफर जोन लेइते हाइना गवर्नरना फोंगदोक रखिबा कया असिना मखोगी मणिपुर थुगाइबगी अपांबा असि थुंगलरोइद्रा हाइबगी मी पाइबा सोइदना फावरमगनी मदुदा मी हालगा वीडियो थादोकलगा मखोगी अपांबा इशू अदो अमुहना सागनबा होनरकपनी हाइना लवी उनरुबा अदुदा गवर्नरना फोंगदोरकपा वाफम सिंग पलदुना महांगना हाइ थौदो असिदा चेनबा सिंगी लेखुन थिबा हौरे चेनरम मयाइ हाइना चिंगनबा खरसु खंगदोकपा ngamle मसिदसु नतना केस असि NIA दा सिननबा थबकसु पाइखतपा हौरे हाइना थाजबा पिरकले चिंगी मफम सिंगदा खुलाइ मतिक चाना पाइबा सिंगना तौनिंगबा तौदुना लेबगी ममी उरिबा असि यादे हाइबा अमा खंगनबगी मतम अदु हेले इंडिया लेंगाना तौगे खना तौरबदी हप्ता फादना ट्रैक डाउन चथबा याबा थबगनी अदुना थौदो असिना अनौबा मायोन अमा पुरकनबा इंडिया लेंगाना थमोय सेंगना थबक तौबा चंगी हाइना मांगना फोंगदोकी गवर्नर उनाबा अदुदा सरु याखिबा MLA लोकेश्वर हाइ ngarang थोकिबा थौदो असिना मखोगी मणिपुर खक्ता नतना मणिपुरदा हौजिक फावबा चथरिबा लानसी इंडिया लेंगाना थोअनबनी हाइबदा हाइमनबा थोकलोय सेक्युरिटी ना खुलक
hangdana leiraba namdam asida mioi amabu faraga furaga hatokpa haibasi security sing aduna yadana tawgadaba natte thaudo ase Manipur tangdu leitaba leitri buffer zone lei haiba khangalu hatu haina India lengakna insilaga chathan bathogdokni haina lawi irang asi hek hawrakpadagi hawjik fawba BJP lenga asina loishinba yaba thengkhang kaya da loishindana thamliba asina Manipur bulai khata na manghanbagi wakhalonda BJP lenga na thoanba irang ni haina mahangna phongdokhi chol amasong akoibagi chingkhongdagi kuchukulai sing fagale police control room nang asina midang thorakpa cherol amada ngasi security force na andro PS na koliba uchol khul amasong masigi akoiba chingkhongi mafam singdagi local med barrels nongmai ama .22 की मैगजीन यावबा राइफल अमा .36 की डिटोनेटर यावदबा हैंड ग्रेनेड मंगा चाइनीज हैंड ग्रेनेड अमा तोंगान तोंगंबा नोंगमैगी मारू कुंट्रा ट्रिप लॉन्चिंग डिवाइस मरी चार्जर अनिगा कोनबा बाओफेंग वायरलेस सेट अनि टियर स्मोक सेल अहम रबर बुलेट सेल अमा केजी अनि रोम लुम्बा IED अनि आर्म रिंग अहम टियर स्मोक ग्रेनेड अमा हेलमेट अनि अमसुंग सेल्फ लोडिंग राइफल SLR की मैगजीन अमा रिकवर तौरे हाइरी गवर्नर ना थमोय सोकना नुंगाइतबा फोंदोखरे चेनाबा सिंगफानबा वार फुटिंग द होनरी गवर्नर ngarang numidang Churachandpur PS tagi nongchup lomda kilometer 8 lomda maklapna na leiba Tina Jangkhul gi mafam amada mak thong khangdaba singna kakchin khuna ujan makhonglai kai ward number 7 dagi mayang lambam risikanta kuntragani thoi apokpa M Tombi bu nongmaina kaptuna hatu ki ba thogdoki matangda sem ki ba JC gi miyut sing laikhidrabagi imungi miyoi sing yauna MP Dr. Angomsa Bimola koijamna luchingba miyut sing na ngasi numidang waram logba vanda laktuna governor AK Balaga unaduna thogdo sigi matangda lenga ki maikai degi tawhaningba Thabak sing panba memorandum ama khusinakre mihut kangbu asida MLA ke Ranjit amasung TS Lokeswar su sarugya ki governor da pisin khiba memorandum aduda M Rishikant thabu nongmaina kaptuna hat kiba thogdo kamari leinana chapchaba thabak lakhut kadabani haiki MP na luching mihut kangbu aduga unaraduna governor AK Balana M Rishikant talaikidabada thamoi songna awaba phongdoki amasung mahak kaina bagi awamai sa langhoriba imungi awabada su sarugya ba phongdoraki governor gi maikai degi mihut kangbu asida ngarangi thogdo asigi case ase michang mikhai naidana amasung yamna kumna investigation chathana bagi damak NIA da khusinaragani haibigi thajaba phongdoraki loinana ngarang numidang thogdo asi thokpadagi hauraduna masida chenaba miyoi sing fana bagi damak state amasung central force sing khusamnaduna war footing da combing operation sing paktangna chathari haina su phongdoraki mihut kangbu asida governor na thajaba piraduna logi matung ina lokhupam thokpa mathau taba thabak sing chapchana lokhotkani haina su thajaba piraki hairi US na malem gi oina khwaidagi sathiba taruk suba generation gi fighter jet F-47 puthokre US na malem gi oina khwaidagi sathiba taruk suba generation gi fighter jet F-47 puthokre haina America gi president Donald Trump na Davos ta lauthokre khwaidagi advance oiraba taruk suba generation gi fighter jet asigi maming di 47 haina yauriba asi Donald Trump na America gi president oiriba asi 47 suba masingni adubu taruk suba generation ase ma ke aning bapa magi matungina thabak tawba ngamdaba tarabadi fighter jet asida yariba 47 hairiba wahi asi lauthokani hairi tawbatabu taruk suba generation gi F-47 fighter jet asi malem gi leiriba fighter jet singdagi khwaidagi yangba mani matik me leba tamthiraba athapa mafam singda paiduna landaba ngamba makhal gi fighter jet amani fighter jet asi state test mamang chahi dagi tawba haukrabani lakadoriba chahi 2030 da US ki army da khusinaragani hairi Benjamin Iran warning tawduna kihankre Israel Prime Minister Benjamin Netanyahu na Iran warning tawduna chawna aki khangpi kre kariguma Iran Israel da landaraklabadi Iran amukta ukhidriba mongda matam kuina ningsing haugadaba mawongda landagani haina phongdorakibani karigumba handa America amadi Israel leba anina landarabadi Iran gi hanadagi leirakpa phibam adudagi di chawna ahongba laklagani haina sukhi helakibani Karachi da mall mai chakpada humfuga mathoi sikre puna dukan lising amaga chani rom ud on kre Pakistan gi Karachi da mall mai chakpagi thodok da miyoi humfuga mathoi sikre mai chakpagi thodok aduda puna dukan lising amaga chani rom su ud on kre report asigi matungina Karachi gi sadar area da thokiba mai chakpagi thodok adu mi yamna chinba gold shopping plaza haina khangnaba shopping mall da thokibani hojik fawgi oina shopping mall aduda matau karamna mai chaklakibano haiba chapchana khangba ngamdri mai chakpagi thodok aduda chawrangna lupa million Tararongi property singmang takre Karachi Metropolitan Corporation gi authority singna phongdorakpagi matungina hojik su mai chakpagi thodo aduda miyoi kaya ama thiba khangdana leiri ba miyoi sing adu siram lagani haina panari inquiry committee ama su semduna thigat hankre hairi